ngasi January gi tang kunthra thangje numit asi Manipuri cinema gi Manipuri film gi oina yamna laibak thiba numit amani ai gi oina su yamna laibak thiba khwai degi nuai taba numit amani maramdi koi pai punumak ki Manipuri cinema gi Manipuri drama gi yamna chawba thodang lobiramba oja dana manjurina asisi ita thajadana koi khwai punumak bu thadok piram laga chatkre oja jina chatki matamda ai thamoida doki matik nuai taba phawi masi Manipuri film gi oina di yamna chawna mangjaba dugumba mani dugo oja si ai ga society theater da lila singda ai kuminagre lila tamma matamda su oja na engonda sai paira kanda ibu lila hainaba doki matik phajana yam wana engonda takpi tambiramba dugumba oja mani adu ngasi yam thajadana oja na lekhidab sida ai ki side da ki haitare ai tangai sengna nuai taba phongtok chari mudi society theater gi makai da gi su oja na lekhidab sida doki matik nuai taba du phongtok chari oja gi thawaina mapu gi lekolda inga sekna leibo orsanu haina aina ishwar gi mafamda thoni jari oja na engonda roi boina pibiramba kudol haragadi Tabaton 3 gi disi release tawbaga oja na engonda Hamzan sibilam si yengo adana engonda git pibirami masi gi cassette simadi masi gi disc simadi aina oja na pibiramba kudol simadi aina yam sectionna masi ai thamjarani oja gi ma thawaina mapu gi lekonda inna leibo orsanu haina ai haijari